ngasi phongkiba tongan Manipuri siphongsingdagi maroibi ipausing lukhungkasaraga Manipur top channel gi maikedi miyamna thamjagi ahanbda sana leba poksi digi lukhusaraga numit tarada India gi firal crore ama yonkhre post department ama khoi gi lairiba post office lak 1.5 ki network ka loinana har ghar tiranga gi thorom gi damak leibak sigi miyamna yonkhre India Post numit tarani gi manuna post office amasum online gi kuthangda India gi firal crore ama yonkhre agency ki phangwa paw gi matung ina firal singa si yamna hong bu mamal lupa kunga manga ri yon khibani online ni yon bagi damak department sina firal si India gi mafam khudimak ta lairi bi yum yauna thin bagi kutong sa ba piki lamdam si gi miyamna emos office facility gi kuthangda firal lak 1.75 yana online gi kuthangda leinaki post thabak toba miyoi lak 4.2 na thawai yauna lebak sigi city sing town amasung khungang border da LWE district singamasum tribal staff khudimak ta hargar tiranga gi pauzil su yonkre India Post na Prabat ferry bike rally ni singbu mapam khudimak ta hargar India gi pauzil su yonkre Twitter amasum Facebook kumba social media gi khutang su khungang gi miyam na pauzil si yohna bagi damak sauna mati hoiki India gi firal si post office sing the English singani ga kungani thoi gi August taraga manga phawbud phangani lebak sigi miyam na makoi gi khwai gi nakpa post office gi natragana import office ta sanglaga firal phangani miyam na tiranga loinana selfie na maga masigi website thagat piyagani loinana India gi khwai gi sawbu kumai de saru gyana bagi dama register tabu yagani haidi hansu paus na phongdorakli atopa paw madanamu Taijang village ki jungle Miyoi ama siraga Leiramle Chuchampur police station konba Kangbai subdivision ki manung sanba Taijang village ki suklaba jungle manung na Miyoi ama tharu yalaga siraga Leiramle police gi phomo pauna laikhidraba Miyoi du Krishna Gautam sei humphugani thu apop laikhidraba Kadar Gautam kawi Nepali ni Miyoi si san selaga leibani ma Kangla Tongbidagi nupi lawbani hawkibani to ka numit nupi mayum nagi Chuchampur satkibadagi halakidabani hari Mak Taijang village ki manung sanba jungle manungi u amada tharu yalaga sidunu leiramba khunja sing ngarang ayuk pung mangarom tapam tamda thengnarakpadi police ta paw pirakpani paw du phangbadagi Chuchampur police station ki team mafam adur sangsinduna Miyoi du Hakchang adu law tharaga puthoraglaba matung ngasi rims ki mokta postmortem toraba matung imung manungi Miyoi sing sinakre mak ki Hakchang du Pumtharaba amas numit kharani ki mamangda sibu iramba yai haina singnari thaudo aduga mari lainana Chuchampur police station na UD case ma lokhatle haide hanasu paus na palakli makha satharak poina thaudang poksi digi topa pawmana police na drug amadi nongmai ke kona na faraba nupi ama kona numitar unigi police custody remand pikre special team Imphal East police ki kangbu man nupi ama na lotuna thamlamba yamlaba heroine number 4 amadi double barrel gi nongmai ama masum kapu yariba nongmai maruga kona na hawkiba August 10 gi numidang wairam red chathabada fagat pangkre police na number 4 amadi nongmai kona na faraba nupi dugi maming na Nasimbanu saini puguni thoi Mapurebi MD Riazauddin's allies Ebosini kawi kyamge me lekai degini drug amasum nongmai ge kona na faraba Nasimbanu irilbung police na ngarang CJM Imphal East puthoklaba matung numit taruk ni makhataba investigation sa thanaba police custody remand lokre police ki report matung ina special team Imphal East police na makoi gi source amadagi kyamge makhale kai de lebe yum amada yamlaba drug sing lotsin duna thamle haina paw pirakpudagi August 10 gi nungthil de Imphal East ki ASP gi supervision makhari special team Imphal East police amadi CDO Imphal East ki team amaga loinana yada Khergaw gi volunteer sing yauna kyamge makhale kai de leba Nasimbanu gi yum dalaki Matamadura Nasimbanu maki yumgi istiar leper leramki nupi thana yauna lakiba apunba police team maduna Nasimbanu gi yum la thi humbagi ayaba lokhi police team madura yumgi manung la thi humbagi thabak sathabada maki bedroom gi kamada leiba almira anida search tawda heroine number 4 powder yawba sapon kef mari phi marakta lotuna thamlamba thenaki loinana license yawdaba double barrel gi nongmai amasung kapa yariba maru taruk lotuna thamlamadagi police na seize tawki tungna police na fagalaba heroine powder sing weight on ba matamna gram 94 oramki combined team asina formality single loinana drug amasung nongmai seize tawraba matung Nasimbanu irilbung police ta numidang sinaki loinana irilbung police na maki matakta FIR ma lokotuna investigation sa thaboki police ki preliminary investigation da Nasimbanu na police na phongdokhibada
ꯐꯒꯠꯂꯕ ꯅꯝꯕꯔ 4 ꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯑꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯌꯣꯟꯅꯅꯕ ꯂꯣꯠꯇꯨꯅ ꯊꯝꯕꯅꯤ ꯄꯨꯂꯤꯁꯅ ꯅꯝꯕꯔ 4 ꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯅꯁꯤꯝ ꯕꯅꯨ ꯃꯈꯥ ꯇꯥꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟꯒꯤꯗꯃꯛ ꯁꯤꯖꯦꯝ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯃꯤꯆꯦꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯔꯤꯌꯥꯖꯎꯗꯤꯟ ꯑꯦꯂꯥꯏꯁ ꯏꯕꯣꯁꯤꯅꯤ ꯐꯥꯕ ꯉꯝꯅꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤꯗꯃꯛ ꯅꯨꯃꯤꯠ 6ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯂꯧꯊꯈꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯨꯏꯌꯦꯟꯂꯥꯟ ꯄꯥꯎꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯎ ꯉꯛꯇꯪ ꯃꯌꯥꯝꯗ ꯃꯔꯛ ꯊꯠꯅ ꯍꯥꯞꯆꯔꯝꯒꯦ ꯌꯦꯃꯦꯟꯒꯤ ꯁꯕꯋꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯁꯦꯜ ꯈꯨꯠꯊꯣꯛꯅꯕꯗ ꯁꯤꯕ ꯃꯁꯤꯡ 19 ꯁꯨꯔꯦ ꯑꯦꯖꯦꯟꯁꯤ ꯌꯦꯃꯦꯟꯒꯤ ꯊꯥꯎ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯄ꯭ꯔꯣꯚꯤꯟꯁ ꯁꯕꯋꯥꯗ ꯔꯥꯏꯕꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯕꯗ ꯁꯤꯕ ꯃꯁꯤꯡ 19 ꯁꯨꯔꯦ ꯍꯥꯏꯅ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔ ꯑꯃꯅ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯅꯤꯡꯗꯕ ꯂꯣꯀꯦꯜ ꯃꯦꯗꯤꯀꯦल ꯁꯣꯔꯁ aduna sagolsa numita phongdokhibada sabwa ki lambi sing numit kyani sumna khut thoknabadagi puna miyoi kungani pan sikre amasu miyoi humphugani pan hena asu opanang le habisi confirm tawre nakala nimaki asfok pananglaba miyoi sing sabwa da liba public amasum private hospital sing da laikanari haina sumangna phongdokhi ningthokaba numita yemen gi kha thangma province sabwa gi mafum kharada Rival security unit singi marakta sathi bamona kuthokna rakhibani Muslim Brotherhood ka mari leinaba party ki security unit singna provincial capitals ataka government security ki force singi mayakti attack tawkhibaga loinana lambi singda akan bamona kuthokna rakhi local Yemeni officials singi matungina Isla party was sogot security unit sing adubu lusinga da na commander ama haplaba matungda rival security force sing marakta yanadabgi thawong sing unarakhibani haiden spouse na makhatana phungdorakli lusilakpoini isel express te to papaw man China gi aircraft unga matoi jas tarukna Taiwan strait ke khoibada leptana operate tawri China amari Taiwan lewani ki marakta leiriba unkhatnaba si makhatana sathadunu leiri haina Taiwan ki defense ministry na phungdorakre hauji China gi military aircraft kunga mathui amadi naval ship tarukna Taiwan strait ta koina satuna makoi gi lan gi preparation gi mawong na satli haina defense ministry na makhatana phungdorakli ministry degi thadorakpa sirol amagi matungina tha si gi taraga mathugi nungthil pung mangarom tarakpa matamda yamna dynamic oiba mawong na Taiwan Strait ki samudra gi akoibida suma koi gi naval ship tarukna koina thauduna lei haibisi sapsana khangmangam khrari oirakliba phiba masida Malaysia ki National Army na mission aircraft ship and sword based missile season aduna makoina kari tawrakliba ki haibadu kupna yengsili Defense Ministry na maki Twitter thagalakpu worol amada August ki taraga mathugi nungthil pung manga tarakpada Sinagi 6 plans gazette amadi PLA gi aircraft punga mathoi Taiwan Strait ki akoibida koina satuna operate tawri makhoi gi mawong adu Malaysia gi ROC Armed Force na kupna yengsil lebu wafam thagalaki hanis paus na makhatana phungdorakli duga hausgi na di myam paus matang sa lusinjarge masumyam pun anaw update ngaminasi and thank you